ngasi oiba tongan page kharagi posting collection tawduna loktak mapau updates na miyam da khudol tamjari amadi video asibu miyang tabiri ba punamakpu taramna oksabaga loinana ikai khumna bu chari ahan boina iduning thawai ba page asigi post amani khak lokhatcharaga miyam da khudol tamjagi samu mathun pena khongba pena gi makhol tadrabasu lapoi laphangna samu mathun da thamladi samu mamai lairakadra mana tarakadra center state government demand tawdringai na tathiba sing asi hana laying biu thaina british officer unaba lakpa maitai sing asi gatekeeper na sandol thinba makhai unaba changali Chandol Thilakrakadi Changandi Hai. Moral of the event Chandol Thilaka Laknadi Maitai Adu Iru Pazana Lujaraga Chak Charaga Lakle Aduna Gyan Tana Wari Sanaba Yagani Saurang Taurang Paireng Tureng Wa Hairak Lore Haina British officers Singi psychology na Khali Maitai gi psychology dana British Singasi Maitai culture respect awi Lubanan Bapami Aduna Chandol Thilaka La Uhairi Bani Haina Khali Haibo Wapam Pongdokli Pesa simaki makasa tarakpa posta struggle time for maitai gidi hauzik asi asit awantha nongzu tha gumbani numit tha da hairaga thasi gi amamba ahingni aikoi tanba yade nungai thokpa lang thokpa yade struggle tawgadaba matamni saksil hawdaba mikupta accident thokani kanagumba kharadi mathunda mai chuduna chaktre makai maisha phawde lana sida nahaki sharuk yawde khallagadi lana sida kanagumba amatagi saruk su yawraroi Atataisu oiroi punna luminaduna minai oiragani kuirabani Manipur asi Naga Kuki Maitai Haidana ahum thoklaga regional autonomy pinanaba India gi neta Babu Bayas Singh na plan tawrakpa 1968 ta Karnataka gi chief minister oiramba Congress ki neta K Hanuman Thia kauba Badralok amana chairman oiba reports on administration of union territories and NEFA kauba ARC report amada Matam adugi Prime Minister Indira Gandhi da Manipur gi chinga se Naga Kuki haina khaidoktuna autonomous region ohenba yagani amadi atai tribe group singisu autonomous region ohenba yagani haina recommendation 3 clause 8 ta palli ARC report adu pallaga 1969 da PN call kauba Babu Baya ama WO note ama joint secretary home da thagali ARC report asi examine tawre action lobiba yaragani haidana British matam da phawba khaidoklamdraba Manipur asi adumaina khaidokpa yaroi haina WO not examination not sing adu dismiss tawki kawruroba oiba yaroi haina thamkhraba wafam aduni Union Home Minister oiramba P Chidambaramna nahonana ningsingduna Manipur gi CM Birenda yagadabani autonomous region ahum thokna khaidoklaga ingna laijakragadaba adubu haina hairiba adu Congress neta P Chidambaram khakta natte wafam asida support tawriba asi India gi policy maker Kuki interlocutors ro IB gi retired director singasu Kuki Shu Singa wari sanabada negotiate tawnariba wafam adusu ARC report aduda yumpham oiragani territorial council seman bagi wari sanariba asi interlocutors sing asi khakta natte matam gi Manipur da posting taramba military officers sing gi promotion kanana ba project work amadi PhD thesis ki objective sing su Manipur ahum thongna thugairaga Naga Kuki gi problem solve toba maitaina nam tharaga thamki ba haiba objective tani aranba history ishinduna Manipur thugaina ba architect toba yaurubani ground reality da application tawna ba puthorakpa matamdadi military officer policy makers singi project work research work PhD thesis loina zero chatkre dustbin da loina thadakre project work PhD thesis ti dustbin da changkrabanina national TV sing da Kuki propaganda oina tawdana leire mawadi chatre British sing na paikalamba administrative reform sing di tribe khudingi origin culture interrelationship yamna kupna khanglaba matungda thabak paikhatli Manipur thugairamdriba asisu Manipur da indigenous tribe haidana leiriba sing asi ayamana blood relations ngaktani haurakpham tinai khangbadagini Tangkhul Kabui Mau Maram Kom Thangal Maring Anal Chothe Chiru Tarau Mongsang loinamak maitai gi blood relations ngaktani maitai na Hinduism changkhibadagi matam aduda mangba sengba tamunbadagi lapthoknakibani blood relations lei haiba asi namsilaga thamkibani adubu British ti loina khangi haiba wafam phongdokli India da Manipur na chinkhiba asidi chahi 63 khakta ngairi Manipur da di king kyamba 1467 to 1508 na phambal tongma matamdagi Manipur asi Upper Brahma gi San King na
sovereign state ama oina sak khangduna international recognition amadi mutual demarcation boundaries laikhrabani India gi babu baya neta singna Manipur gi matang da kari khangi British account phawa yengdana India manung da tillaba India gi state amani haina nampu tawgani hairagadi India amuk kaiba natana atopa output result laite Naga oigera metai oigera kuki midjo oigera makhoi gi mamitta aikhoi asi chap manai khena ba khangma ngamde aikhoi na ngang na ba wa asi chingchong haina tai hai Delhi gi interest haibabu makhoida matha sadaba Manipur manung kaiba toiba makhoigi interest oide makhoina khalambana Manipur asi Meghalaya gi type ta kuki maitai amadi Naga gi regional autonomy piraga yagadra khalambani haujiksu apply research study tawduna kanna honari asumna tawragadi Naga gi problem su solve tawragani khalamba jani aduna plan tawrubani khwaidagi luribadi Naga gi lam kuki da pithokpagi wadi thamgisi NSN IM na makhoi gi separate constitution amadi separate flag pidriba makhai waroisin purakpa yaroi hairi Naga kuki maitai asi dam stamina kaya yamna laige yengli waraklaba talaklaba sok tharakpa matamda ngamge khali wafam asi leibanina maitai intellectual sing tasilu standing committee sembiu CSO sing right direction da pubinaba haijariba wafam asi vision amagi makada long term plan tawbiu Hauzik Power Goina Kuki Kulai Oina Seasonable Lepte Aduna Protection Piribani New Delhi ki protection ki Makada Kuki Mako Pongli Manipur crisis asigi Horok Pamdi Home Minister na Parliament Myanmar dagi Changlakpa Kuki Singna Thon Bani Haina on record ta Hai Krabani Manipur ki former governor na Irang Asida Foreign Hand Yawi Hai Krabani Manipur ki CM na narco terrorist amadi illegal migrant singna Thon Bani Hai Krabani Hai jabak khaktani narco kuki illegal migrant terrorist sing asigi mathakta action di amata lakhotpa udri madugi ona taina na kuki terrorist sing asibu center na protection piduna thamli India su miya mamangda yamna kanba saba khaktani Lok Sabha election mamangda Congress oigera BJP oigera political leaders sing su US ta loina chali kari tawba chali bano public ta haidokte chap manai Manipur gi neta sing na Delhi da chatpaga India gi national leader neta sing na US ta chatpaga Manipur irangi matangda Twitter X Facebook ta thagatpa video lakholakli ba asi India gi leader singna UN US European nation gi mamangda ikai bagi ni haiba wafam phongdokli pesa simaki makata na New Delhi na protection piriba kuki narco terrorist organization na chalaiba brown sugar drug factory sani henba amadi local arm manufacturing unit 15 hena kangpopi amadi Surachandpur da maning tamna salairi Poppy plantation ching koktok laga thabadagi hendolaktuna Turel Mapan River Bank Sorok Mapan Road Side Central Police Force ke mamang phawba paring thare lambi chatpa miyoi singna nungtigi uraba ngaktani terrorist singna phongna nongmai paiduna lambi da chatpada apha apun athingba leite kangpopi amadi Churachandpur da combing operation tawba leite terrorist masem hunjinnabadagi CSF ta taksilaga local made weapon khara Pagatpagi Paudi Takre, Chief Minister ki War on Drug Fail Oire, Kangpupi amadi Churachandpur Thamliba, CSF asi Mathaukari amata Tahonde, Sum Kilaga Thamba Kaktani, Kuki terrorist sing na Maitai da Onchelaga Nomai Kapada, Maitai na Kut Halaktana Bathambani, Kuki terrorist sing protection Tonana Bathambani, Churachandpur amadi Kangpopi police sing di Kuki narco terrorist ki control Makada Laikiba Kuire, terrorist sing na haiba tawba natana kangpupi amadi Churachandpur gi police kari amata tawba ngamde market haibadi demand and supply na lepani demand laitradi supply tawnaba production unit automatically lepkadabani kuki terrorist sing na sponsor tawraga thariba yamleba lawfam acre 13,200 asigi popi kanana leibage kanana paisa puthoklaga thabage kanana brown sugar drug kangpupi amadi Churachandpur dagi leibage drug sawna leiba Center busu control tawba ngamba drug mafia amana Manipur da operate tawre yumthong kuding brown sugar factory hanglakli ba asi karigino center na makhoi da poppy plantation tawbagi amadi brown sugar drug sungbagi license pi dabra karigi damak narco terrorism gi thabakta center na protection pi bano protection pi dragadi karigi takhai dabano heroin number 4 sungba fawadi kangpopi amadi Churachandpur gi local sing haitrik heroin number 4 di ayambana Myanmar rom tagi purakpani drug cartel network yamna sawna amadi link na leire center amadi state machinery pumba makogi makuta laikre
Assamgi lambida khara pharibasing asidi line clear oina puraktaba buyer confirm oidaba ngaktani line clear tawraka lakpa genuine buyer makhayidi drug ti amata su phaba ngamde Kangpokpi romdagi purakpa drug makai Dimapurda transit point oigani Churachandpur romdagi purakpa drug makaina Silchar Guwahati da transit point oigani Siliguri New Jalpaiguri hairiba mafam asi Manipur amadi Mizoramdagi purakpa drug singi achauba center oire Siliguri tana drug putok pusin amadi yonbibagi thabakta Manipurdagi Nepali amadi Assamgi Muslim involved sawna tawre Siligurida kuki narco terrorist ki colony semba hokre haiba wafam pongdokli makha satharakpada Kwakaitel 360 hairiba page asigi post amani khak lakotcharaga thamjage leimakhong army gate ta ima ibel amadi miyamna army thokpa yadana ba lambi thingjinbagi khongjang sangsinba hokre ngarang army camp manungda thabak suba al ama mangbaga mari leinana haiba wafam thambaga loinana leimakhong army camp ta maitai gi mioi ama mangkhibagi wahodagi khoshaunaraba miyamna army gate ta khongjang sangchilli haiba wafam pongdokli makha satharakpada day to day Jiribam DDJ hairiba PS asigi post amakhak lokotchigi Jiribam ki OC oiramba Ibotombi Sagapamna ngasi achumba amadi Imalebaki damakta thabaktagi phawba resign tawduna sangsilliba lambi asida aikhoi miyamna kari amadi kadai phawba mateng pangba yabagi haibasi khangbagi maram yaroktribra haiba wahang amakhak hangli makha satharakpada AT General Headquarter ki PRO oina thawpubiriba Rubin Mangang Khoirakpang ki page tagi post amani khak lokhotcharaga miyamna thamjage ngarangdagi ahal amasu kukina fakhre michamda pangtaida tainarakle kanna thiminasi soidaba oirasanu haiba wafam thambaga loinana Manipur Police ki IRB MR Battalion singdagi lakiba khulai sing kukina ayamba pairambagi proof leirabanina maitaida pangtai tainabagi thabak tawbiraklanuko AT su ngasi phawba lan thengnarakli si maximum numbers of weapons ti license ki barrel ngaktani hairi makha satharakpada aroi boina hi ai khomba news sariba page asigi post amani khakla khotcharaga miyamda thamjage Imphal East District ki Irilbung Police Station ki manung chanba Singjangmai Wangma Pebia Pandit Lekai da leiba Maira Sangda sakangdaba singna numidang pung 10 makhairom tarakpa duaida nomai round khara kapsilamle hairi nomai kapsilambagi thodok asida so apandi yaukide adubu kanana kari maramgi Maira Sang asida nomai kapsilamle bano haiba hojik phawbagi oina khangba ngamdri hairi buffer zone lanchinduna gari macha ama tongduna changkiba miyai ama thiba khangkidre hairi thodok asi ngarang ayuk pung mapalom tarakpa duaida laimakhonggi buffer zone landuna gari macha tongduna changchin khibani hairi thiba khangdana lairiba miyai adu loitong khunongtagi laisram kamal chai yankhai apokpa laikidraba laisram kumadan kawi hairi thodok asigi pau hek phangbadagi mahakpu thiba humbagi thabak ngarang numidang pung 12 ge minute kulom taba phawba chathaki adubu langla langjin amata khangma ngamkhidre hairi ngarangdagi haukiba Lok Sabha amadi Rajya Sabha Winter Parliament Session da adanagi senjat thumjagi matangda khanabada charangnabada tholakpadagi season asigi November gi tang 23 ki ayuk pung 12 phawba yaithokre Parliament Session mapung phana sathandabadagi Prime Minister Narendra Modi na pendaba phongdokhre haiba wafam thamjaraga ngasigidi matang saida lusinjare